अहानबमक्तदा चैनल असिदा वारी ताबिरिबा मिपुं खुदिंगमकपु इकोकनोना खुरमजरी ngasi pudon lakjariba wari asi mongpham thakta nungsi bidai haiba yam nungsiraba hek tarubada adongi thamoida thuk lawba ma pokadaba adugumba nungsi wari asibu ibiramba aibi ojana baby nilofer lawirasi mongpham thakta nungsi bidai haiba asigumba nungsi wari asi kumar amadi surbala piklingaidagi mari leinarakpani angang oiringai matamdadi kanana su yengsinba usinba layude adubu haujikti BA second year yauroklabanina machi da ngangnaba hawrakli makhoigi nungsinabasi uraga kari thoklaba haina mipaidaba kanasu yauramdi surbala ina kairak khunba imungda pokcharabasu lamchat sajat phajabi thaksi khasi naibi amadi ahal laman lai kurubu ningjabini surbala haibi nupi macha asi haridas ki ahum subi macha nupini mahakki mathakta machi ani usha amadi asa nauna laikhidabni makhoina laikhidaba chahi taruk taret leiraga surbala pokpani maram maduna haridasna surbala bu yamna luna chana tawjarami surbalana ICS aroiba chahi gi parikha loisilakpagi adwaida mahakki mama laikhidabni mama laikhidraba matungda mahakki mane adu yumda puduna leiminakhi mane du su nauna mapuroiba kainaduna mayumda halaktuna leibani luhongba tha anirom surakpagi adwaida laikhidabani manena yumda hanjinduna leirakliba asi chahi 35 rom surakle haujikti mana malai khidrabanina mani aduna yum puduna leire surbalagi mapabungdi achauwa thikadar oibuna yamna thabak silli yimung manunggi akupatai amatta yengsinba nanglamde adu oirabasu surbala kumarga mari leinei haibasi mahaksu khanglabasu mana kumar budi pamde maramdi lairabi mama ukhrabi gi machani haiduna kumar bu mahakna pamlamdabani angang oibagi tawjaribani mathanta nong matok chakhigani khalladuna apabung haridasna khanduna tuminna leithokhi haridasna leikhidrabi yamna angang oina taibang pan thadokrabi macha ani bu ningsingba oina cinema hall ani khak sagalami usha cinema hall amadi asa cinema hall haina ming thonbirami haridas surbalagi damak khandabanati yamna khalli adubu kumar dadi macha nupi bu piningde pidat padat palukhabi macha nasu ichagi kari maning thunghanba ngamgani nangumbadasu kaidobagi icha pijagani mapa ai leiringai dabu ichagi kari awatpa leibagi doctor natraga engineer da icha thajagadawribani asum haidana haridasna khankhirami lairaba macha nangna ichagi kari maning thunghanba ngamgani thabak macha amatasu tawdi na hakti kari bu yengduna pigadawribano haidana haridasna khankhi matamna kanabu sungaidi surbala TDC losilakle second division da pass tawre makhata na amuk larik tamthakidre yumda manegi mateng pangdun laikhre mapabung nasu matang charingai da luhongna ba hotnabiri haridas ki marup ibo tombagi machanupa biren da pi nabagi da makta haridas na khanba hoki wafam masi surbala budi khanghallamde college tamlingai gi matamdadi surbala amadi kumar itattattana unai adubu haujikti toina unaba phangkhidri marak marakta unaba natana surbala gi mata latana pau puthok pusing tawri surbala amadi kumar nongma koiba chatami baruni chingda numit adu baruni khuramba numitni makhoi ani baruni khuramlaga surbala na hairabi ta kumar mari mangani leiraga amuk unasi shoiba yade ko hairamlaga makhoi numit adu kainaki adubu kumar gi thamoidadi chaning taramde aikhoi ani karamna nungsi panthung yaugani haidun mathwai yamna warami khanna lakpana makhoi gi mayung gi thongan jawkhiba kumar adu khanghaude baruni khuramluraba thabum amma leiraba matungda makhoi ani amuk unaduna nungsi nungon gi wari watai kaya sanaduna amuk nokminakhi amuk sutuminna leminei harau tayamna makhoi ani amuk khanna unararoi matagum amana amabu thamoi penna yengduna leiminei surbala amadi kumar nungsi ipak tawduna leiringaida khanghauduna surbala mapabungna kaukhiba adu tahaudre macha nupina khumlaktaba aduda haridasna thiba thoklakle maninglomda makhoi gi pukri mapan aduwaida mapabungna surbala kauduna lakli manak khara naksilak labadadi surbala adu iping ipingna kari haige pabung haiduna khumdok ure
हरिदासना कुमारबु उबदा यामना साउदुना हायरखी नंग इमुंगदा चंख्रो हाइदुना मसम पाइदुना चिंगथोंगा इमुंगदा इंसिनख्रे मनीगा चंगमिनख्रे तुंगदा करी ओइखिबा अदुदि सूरबलासु खंगहौद्रे सूरबला चंख्रबगी मतुंगदा हरिदासना कुमारबु यामना तमथीबगी मोंगदा चैबिरमी चैबता नतना महाकना पाइरिबा चै अदुना ताप ताप थाबा होरकले मधुदा पेंद्रदुना महाकि अथंबा मीसिंगदु कौरगा हायरगी नुपासिबु मकोक थुगायु मखोंग मखुत थुदेकलगा खरा थापना पुरगा हुंदोखो हायरमलगा चंगख्रे लाइबक थीबा कुमारदो मिफु थीना फुबियुदगी लंबी मयादा तादुना लैरे असम तादुना लैबदगी महाकि मामा अमदि ममाना हॉस्पिटल दा पुदुना लाइकनखी मकोकता यामना सोकपदगी अमुक खन्ना ज्ञान लाखिद्री डॉक्टर सिंह हाई ब्रेन दा असोकपा खरा याउरी अदुना यारारोय हाइदुना हायरखी मरक मरकता सूरबला सूरबला हाइदुना अमुक कौरगी असुमना ज्ञान ताददुना मतम कुइना लैरगा खरनिगी मतुंगददी कुमार अदो महाकि पुंसीगी अरोइबा जहिब तानखी असोमदना सूरबला लुहोंबगी वा लोइसिनख्रे डॉक्टर बीरेन दा सूरबला पीरे हरिदासना डॉक्टर बीरेन गी मरमदा यामना कुपना खंगदे महाकना खंगलिबा हाइबबु डॉक्टर बीरेंदी अफबा डॉक्टर अमनी हाइबसी खक्तनी डॉक्टर बीरेंदी डॉक्टर ओइजरबसु ममित यामबा नुपीद चोपा अमली यू थक्तुना ngausinna नुपा अमनी डॉक्टर नि हाइदुना चिंगलेमना चटपा नुपा अमा ओइरमदे डॉक्टर बीरेंगी असिगुमलबा लमचत साजत खुदिंगमक असि मपाबुंग हरिदासना करिसु खंगबा ngamlamde कुमार गी पोलोइबा नुमित अदु सूरबला गी लुहोंगबा नुमितनी कुमार लेखिद्रे हाइबसी सूरबलादी तसेंगना खंगजरमदे अमसुंग महाकपु कनानासु तहनबिरमदे बोर कैना चतमदाय मतमदा सूरबलागी मतालताना चे मचेत अमा तुमिन्ना पिरम्मी मपाम लमदम थादोक्तुना सूरबला मपुरोइबगी मयुम माइकी पांगलक्ले लंबीदा लताना पिरक्पा चे अदु हांगदोक्तुना येंगबदा ममित्तगी मपी तावा थिंगबा ngamdana kapchakirami असुमना लाकपना बीरेंगी मयुम यौरदुना मी पुनमक कुमथरे सूरबलाबुसु कुमथरो करिसु इकाइरुनु हाइदुना मखुत पाइदुना पुथरे सूरबलासु कुमदब यादबनिना कुमथरे अदुगा मखोय मयामना महाकु पुसिल्लगा का अमदा फमहल्ले अदुगा मियामदो ओनसिंदुना नखोय मयाम अमुक्तंग चलो मौसे वारमलगनी ngahaktang पोथाजखिसनु हायरगा थोंग ओनसिनख्रे अदुदगी अमुक सूरबलादा ओनसिनना इबेमा नफिनरोल होंदोकलो ngahaktang पोथारो हायरमलगा मपान लोमदा थोखरे सूरबला अदो फमलंबदगी हवगतलगा मफी मरोल अदु होंदोकी टेबल मथक्ता तादुन लैरिबा मचिन तुमलबा सुरी अदु लौखतलगा फिरैदा जेपसिल्ले अदुगा चे कलम पाइखत्तुना असुमना इरमी बिरेन हिंगबगी ममल याउद्रबा ऐगी पुंसीसे तिन ख्रसन नुंगसिबगी इपाक्ता ऐगी थवाय अमदी हक्चांग असे ता कुमारगी मफमदा कथोखरे चटले ऐ ngasiदी ता कुमारगी मोंफम थक्ता नुंगसी विदाय लौरगा स्वर्गदा थुंगनजरुगे मपोक मपोक खुदिंगी ता कुमार खक्तगी ओइजगी असुमना ची अदु टेबल मथक्ता थमलमलगा मनिंग थोंग हांगदोक्तुना मपान लोमदा थुकलक्ले मी कोयेंग कोयेंग येंगलगा कना उखिनी मतागुम प्रप प्रप लाक्तुना कुमारगी मोंफम थक्ता पंगलक्ले सूरबला कुमारगी मोंफम थक्ता फमलगा ngasai mana yepkhiba suri adu lawthoklaga chanaba maru nahaki maikei panglagli aiha taram taram na oxin biu ko asumna hairaga masana masabu machin tumba suri aduna thinjinduna punsigi aroiba yahib tan khiram kumar gi matung induna sangsar asidagi surbala na bidai leukhre surbala gi punsi kumar gi mongpham thakta musi bidai laukhirami asumna surbala gi punsi कुमार की मोंफम थक्ता नुंसी बिदाय लौखिरमी ngasi wari asi matang asi loijare kanagumbana adonggi warising aigi channel asida share tawbiningba leiragadi aigi description da piriba email asida adonggi warising adu thabiraknaba haiduna ikok nona khuramjare thank you